सी होइदिरा नत्त मानेदा याउदी मथंग लापदि येंगे कई खन्नारिनो हाय सुम कई खन्ना मदे पाऊंगा हाय ब्रो ओ आई दिमी फुनारी ब्रा खलुबा sorry hai ting ni khale soi ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯀꯪꯂꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕꯤ ꯎꯅꯕꯁꯦ ꯊꯨꯡꯅꯗꯦ ꯀꯥꯏꯅ ꯇꯥꯖꯩꯌꯦꯕ ꯑꯗꯨꯗꯅꯤꯗ ꯑꯩꯈꯣꯏ ꯈꯪꯅꯕ ꯌꯥꯎꯕ꯭ꯔꯥꯅ ꯁꯨꯝ ꯍꯪꯉꯤꯗ ꯑꯩꯈꯣꯏ ꯈꯪꯅꯕ ꯌꯥꯎꯕ꯭ꯔꯥꯅ ꯁꯨꯝ ꯍꯪꯉꯤꯗꯤ ꯏꯖꯝ ꯖꯝꯅ ꯂꯥꯟ ꯂꯧ ꯌꯥꯗꯦꯀꯣ ꯁꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯁꯨꯝ ꯍꯪꯕꯅꯦꯀꯣ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦꯕꯀꯣ ꯁꯨꯝ ꯑꯩꯗꯤ ꯌꯨꯇꯨꯕ ꯇꯧꯕꯅꯤꯅ ꯊꯥꯒꯠꯇꯣꯏꯅꯤꯅ ꯁꯨꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯗꯕ ꯁꯨꯃꯥꯏꯅ ꯍꯥꯏꯅꯗꯣ ꯑꯁꯤ ꯀꯦꯃꯥ ꯍꯥꯏꯗꯣ ꯑꯥꯗ ꯃꯤꯠꯂꯝꯒꯝ ꯂꯩꯁꯤꯗ ओके थैंक यू यार खातिन जे मकू सावन मेरे सूखे कहीं लागती से सोने गाले ही है भाई से नंगी सदम से इफाद फजरी नूते नूसी कोई जनिदार से तो नहीं लग बही नुपी के फलाई नहीं सीधे याम थीन फजई ने अदो सिस्टर भी गई देगे अदो कंगला से लाप जी काम कोई देगे हाइदी मत कहीं ꯅꯨꯡꯉꯥꯏ ꯍꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯉꯁꯤ ꯂꯥꯡꯕꯒꯤ ꯁꯛꯇꯝꯁꯨ ꯐꯪꯉꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯛꯁꯔꯁꯦ ꯀꯣꯄꯜꯂ ꯁꯤꯡꯒꯜꯂ ꯀꯣꯄꯜꯅꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩꯒꯤ ꯍꯣꯠꯅꯔꯤꯒꯦ ꯀꯣꯏꯁꯟ ꯍꯪꯉꯣ ꯈꯪꯗ꯭ꯔꯣ ꯍꯥꯏꯗꯤ ꯀꯣꯂꯦꯖ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯁꯦꯛꯁꯟ ꯌꯦꯡꯉꯣ ꯐꯖꯕ 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 ꯌꯣ ꯇꯥꯏ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯥꯛꯃꯤꯟꯅꯒꯦ ꯁꯤꯛꯁꯔꯁꯦ ꯏꯃꯥꯟꯅꯕꯤ ꯋꯥꯏꯐ ꯂꯥꯛꯇꯦꯕ ꯑꯣ ओके लोयबो वहां खितंग हंगासिदा ओके हां मैं या चन्नी को सम थेंग ना वीडियो सेमिना सेन का दउ अइमोन दिस मान का हम तक क्या हम किलेंगा 19 सॉरी अदुदि आई नानी है सॉरी अदुदि आई नानी है अखोज अनंग मा मने सही आय रोमने अभी चलो तारे चल नहीं तारे ना अभी आते चलने कैमरा आज दमा गिमा के सेने ने बाबा दुश्मन हाय न हाय